Tamenglong Block amasung Tausem Subdivision gi Jal Jeevan Mission New Development Bank Combined Joint Action Committee na National Highway 37 da kaukiba matam kaktaba economic blockade ngasi ayuktagi hokre Jiribam dagi Imphal tamna lakpa potpuba gari sing kaimai dagi mamai leiduna Jiribam tam hankre Press na fangba pao amagi matung inna Jal Jeevan Mission Program ga mari leiduna sakiba water tank sing inglising ane kunitoy da sabal loiraba matung thabak sing adugi lemhauriba fund sing bibinaba mari leidaba department sing da kyara khanna haikrabasu thabakta onthok tabadagi matam kaktaba economic blockade adu kaukibani hairi panba yabadi chahi ani ge mamang da sabal loikraba water tank asigi lemhauriba fund pitok tabaga mari leiduna haukiba November 8 amasung nipanda National Highway 37 da ban kaukibani Madugi matung tarakpada Project Implementing Agency na wakat ase tabiraktabadagi ngasi ayuktagi matam kaktaba economic blockade gi khongjung ase changsinba hokibani khongjung asigi sarugama oina Combined Joint Action Committee na National Highway 37 gi kaimai kaifundai longkau oinamlong amadi sebilong gi tongan ba mafam kyada lambi thingbagi khongjang changsinba hokre hairi Nagalamromda ngasi ayuk Jiribamdagi Imphal tamna lakiba malgari chamasum nitaret adu milestone number 168 kaimai mapada blockade supporter sing na tatuna thambadagi malgari sing adu ayuk pung taruk makai tarakpa duaida mamai leiduna Jiribam tamna amuk hanki haina powers na makatana fundurakle अखोई की डिमांड से एनडीबी की पेंडिंग बिल मखई से पिरक त्रिंगई फाव मसी की बन ब्लॉकेट से इंडिफिनिट ओइना लाउथोखरे अदुना मरम ओइदना असिगी बन से अदुम चथखिगनी बिल से रिलीज तौबगा बन से अदुम हांखिगनी हाइबगी मियाम से खरा अवेयर लेबिरु करिगुंबा लंबी असिता अफा फतबा थोलागासु अखोई की रिक्स नते मसा मसा न पुजरदबनी हाइबसे अमसुंग नत्रगा लैरिबा मणिपुर सरकार की दायित्वनी हाइबसे अखोइना मसीगी मीडिया की खुंथांगा खंगहलबनी